ꯁꯤꯡꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯦꯡꯕꯤꯔꯛꯆꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯑꯦꯜ ꯕꯤꯔ ꯃꯪꯒꯣꯜ ꯁꯤꯡꯍ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅꯤ ꯑꯒꯔꯇꯂꯥꯗꯒꯤ ꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯍꯜꯂꯛꯄꯅꯤ ꯔꯥꯖꯀꯨꯃꯥꯔ ꯀꯣꯃꯜꯖꯤꯠ ꯁꯤꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯁꯥꯍꯤꯇ꯭य ꯁꯪꯁꯀ꯭ꯔꯤꯇꯤ ꯆꯥꯎꯈꯠꯄꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯐꯣꯡꯕꯤꯔꯝꯕ ꯆꯌꯣꯜꯒꯤ ꯆꯦꯐꯣꯡ ꯃꯔꯨꯞ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯐꯣꯡꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯆꯍꯤ 100 ꯁꯨꯕ ꯄꯣꯛꯄꯅꯤ ꯑꯩꯈꯣꯏ ꯑꯒꯔꯇꯂꯥꯗ ꯑꯣꯒꯁꯀꯤ ꯇꯥꯡ 9ꯗ ꯑꯩꯈꯣꯏ ꯍꯧꯗꯣꯛꯆꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭य ꯊꯧꯕꯥꯜꯕꯨ AIPR ꯅꯥꯗꯔꯁꯤ ꯚꯦꯀꯦꯁꯟ ꯀꯜꯆꯔꯦꯜ ꯐꯥꯎꯟꯗꯦꯁꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯇ꯭ꯔꯤꯄꯨꯔꯥꯒ ꯄꯨꯟꯅ ꯁꯤꯟꯃꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯆꯍꯤ 100 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯥꯡ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯁꯛ ꯑꯃꯒꯤ ꯆꯍꯤ 100 ꯀꯨꯝꯑꯣꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯄ ꯍꯥꯏꯁꯤ ꯌꯥꯝ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯁꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯇꯦꯔꯤꯇꯣꯔꯤ ꯀꯥꯎꯟꯁꯤꯜ ꯑꯣꯏꯕ ꯃꯇꯝꯗ ꯅꯣꯃꯤꯅꯦꯇꯦꯠ ꯃꯣꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯏꯂꯦꯛꯇꯦꯠ ꯌꯥꯎꯔꯛꯇ ꯃꯅꯤꯄꯨꯔꯤꯒ ꯃꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯃꯅꯨꯡꯗ ꯀꯣꯄꯥꯂꯤ ꯍꯥꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯂꯩ ꯃꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯕꯗꯣ ꯅꯣꯃꯤꯅꯦꯠ ꯇꯧꯕꯅꯤ ꯃꯊꯪꯗ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯣꯏꯔ ꯃꯇꯨꯡꯗꯁꯨ ꯆꯍꯤ 5-10 ꯃꯥꯅ MLA ꯑꯣꯏꯔꯝꯕꯁꯦ ꯑꯗꯨꯒ ꯑꯁꯤꯅ ꯃꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯔꯨꯑꯣꯏꯅ ꯂꯣꯟ ꯆꯥꯎꯊꯣꯛꯅꯕꯒꯤ ꯃꯥꯅ ꯍꯣꯠꯅꯈꯤꯕꯁꯤ ꯑꯩꯈꯣꯏ 47ꯗ ꯈꯣꯟꯖꯦꯜ ꯍꯥꯏꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯠꯅꯥꯏꯠꯂꯤ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯑꯝꯃꯤ